ꯅꯀꯣ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯐꯥꯌꯔ ꯇꯦꯟꯗꯔ ꯑꯗꯨꯒ ꯌꯥꯎꯕꯤꯔꯝꯃꯦ ꯑꯣ ꯑꯗꯨꯅ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯐꯥꯌꯔ ꯇꯦꯟꯗꯔ ꯑꯃ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯇꯧꯔꯒ ꯑꯅꯤ ꯆꯪꯈ꯭ꯔꯦ ꯁꯤꯗ ꯂꯥꯏꯚꯇꯗꯤ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯔꯦꯜ ꯌꯥꯝ ꯈꯣꯡꯉꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗꯁꯨ ꯇꯧꯔꯤꯀꯣ ꯑꯩ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯅꯦꯠꯋꯥꯛꯀꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯅꯦꯠꯋꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯣ ꯀꯦꯃꯦꯔꯥ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯎꯕ ꯐꯪꯗꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯣꯐ꯭ꯂꯦꯛꯅ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯌꯔ ꯔꯦꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯣꯐ꯭ꯂꯦꯛꯅ ꯈꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯦꯅꯤꯃꯤꯒ ꯈꯪꯅꯅꯕ ꯃꯈꯥꯗ ꯎ ꯑꯆꯧꯕ ꯃꯌꯥꯝꯁꯨ ꯈꯤꯟꯕꯅꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯣꯐꯤꯁꯁꯤ ꯑꯩꯈꯣꯏ ꯃꯃꯜ ꯌꯥꯝꯅꯕ ꯑꯣꯐꯤꯁꯁꯦ ꯑꯦꯅꯤꯃꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯑꯩ ꯈꯔ ꯑꯩ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯀꯤ ꯁꯤꯑꯦꯝ ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯔꯤꯁꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯀꯨꯞꯁꯜꯂꯤꯁꯦ ꯁꯤꯁꯦ ꯀꯦꯃꯣꯐ꯭ꯂꯦꯛꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔ ꯔꯦꯗ ꯇꯥꯏꯃꯤꯡꯗ ꯎꯍꯟꯗꯅ ꯊꯝꯅꯕ ꯃꯊꯛꯇꯒꯤ ꯎꯗꯅꯕꯒꯤ ꯃꯑꯣꯡꯗ ꯊꯝꯅꯕ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗꯗꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯟꯇꯤꯛ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯆꯩ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯁꯤꯃ ꯀꯥꯏꯍꯟꯗꯅꯕꯒꯤ ꯊꯝꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯁꯤꯁꯤꯅ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯛ ꯗ꯭रिꯜ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯈꯜꯂꯤꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯦꯃꯣꯐ꯭ꯂꯦꯛꯅꯤ ꯍꯥꯏꯔꯤꯀꯣ ꯈꯜꯂꯤꯁꯦ ꯑꯁꯪꯕꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯎꯗꯅꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯀꯜꯂꯒ ꯊꯝꯅꯕ ꯑꯗꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯅꯦꯅ ꯍꯥꯏꯕꯤꯔꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯉꯁꯤꯒꯤ ꯃꯣꯛ ꯗ꯭रिꯜꯁꯦ sida fire tender amꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ fire tender ꯑꯃ ꯑꯃꯨꯛ ꯊꯧꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗꯣ fire tenderꯒꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯦꯛꯋꯥꯌꯔ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛꯇꯣ ꯑꯗꯨ ꯑꯗꯨꯝ ꯊꯧꯗꯣꯔꯛꯑꯦ hantaka nauna lausangiba hantaka nauna sinaba hogiba bike mobile fire tender ne aduna akogi michin mafamda changba yadaba mayamdo michin changba yadabdu michin ba akhu mafamdu changba yana bana adamaina laigiba acquire tawkiba fire tender gi bike mobile team thawdokre harama aduga tanja sana aeroplane amsu pairi asidaba tanja sana aeroplane chawamsu paire asiju mokdul yawi keno ai tang singjala ucharake yam tanja sana ko aeroplane am paire sida yengiro ko yam tanja sana aeroplane ju mokdul yawi male aeroplane ju paisalani yam phajana paire sida jet plane am oina paira di mokdul mukung phadam phajana paire sida mokdul tawringa da aeroplane ju paisale sigi BT Park direct lalaga paire sida ai to BT Park direct lalaga paire sai da BT Park ta mok drill tawri ado khanga male andon BT Park direct lalaga paire
aduga somna kangi ha okay fire tender ma'am sat kibda fire tender ama sonda nung lai ko yes it's a project in case of emergency da kari tawbe kari pangthok pe ha bidima all in government of Manipur simbira ka sumana pagi India pumbi ko na Kerala Bangalore sum Kolkata som du kanna pung mari ta ko timing da pangthok na ri ha bagi proper report sing lai oh thank you explore sa sila ko lag sari Sona kan food bridge matem chau sila BT road to sidana BT park to sumi ma'am lere ko tongan da sona kan jalaga ma'am da uhan jarake Sina Johnstone Higher Secondary School oidone sina maning side Johnstone Higher Secondary School gi maning side oidone class 12 ki student ma mai evacuation tawne habduma adu tawgraba tawdriba habduma khangre khara theng nei rokna maram oraga program je hobde hong yauja hogre khara minute 15 muki matam thengda gare atopa bom laura di loi ne adu vera am lai ni he kai chen ni thank you ma'am punama lab yang biri bisin ma'am punama thank you me nising amaga chama and mana lab yang biri asigi exploring Manipur na thaja life ma'am support tawi ba aduki matik harau jai aduga ma'am da chumba minna uriba huji kari tawri habdama minna uhon bangam jariba ma'am da pau pijariba wana bagi tamta mayamna yeng jege habdu wana bagi tamta yum da lairiba amadi mobile phone pai bidun lairiba chilna mayam panamakta yeng han bangam saba documentic laibak phai sigi medium sida touring Manipur bawa page asigi channel asigi medium sida mayam da kari pangthoi ngasigi mokdilla kamai pangthoi kari tawri habduma yeng han bangam saba documentic laibak phabane atopa somna kangi area jama uchara maga कोई चलगा लाइफ से लोसन जगे फायर ब्रिगेड की फायर टेंडर की मोबाइल टीम फायर टेंडर अचौबा हंदक्ता लौसन की हंदक्ता सिनब हौखिबा फायर ब्रिगेड की बाइक परेंग थौबा मैम उबीग्रे सेकेंड हजिक लाइसिना BT रोड लाए फुट ब्रिज मी याम लेहौबनी फुट ब्रिज की मी मैम चनाग्रबा कमाय तौरगे मोक ड्रिल लोइग्रबा हाबदुमा उचरगा लाइफ लोसन जगे सिना हजिक BT पार्क लेरिबा मी सिनबगी चांग हाना अदा गाड़ी खामा हौदमनि हजिक खामा यारा माले लेरे मथक्ता फुट ब्रिज लेरे सिदा BT पार्क लेरे ngasi som nakangi BT पार्क की गेट सिमा थोंग लोले अदुगा सिना BT पार्क की मरुइबा एरिया दुनी फुट ब्रिज ngasi मी मैम मथक्ता लेहौबनी अदुदुमा अदुगा सि पोलो ग्राउंड मनुंग सिदना कई तोइनो हाबदुमा मी याम येंगनरी को आई थागत चरके यांगन जरके यारिंगे यांगन जरके फोन मनुंग सिदा सिदि केम नैति निनि येंगनबई वानी केम नैति सि मनुंग बदि कि लंपाक ओइन लेरि अदु मी याम फममी सि मनुंग सिदा सि मोक जि तौगेरे खंग्रे सिना पोलो ग्राउंड लेरि को सिदा पोलो ग्राउंड सिदा गैलरी दा मी खराम फमे अदुगा सोना कन्ना सारिबे एरिया सि मी खराम फमगा लै अरे मखा ताना खोंगना चलगा पोलो ग्राउंड मनिंग बोक्ता खोंग चलकांदा कमाय लेरि हुजि मोक ड्रिल अयामन लोसल माले फायर ब्रिगेड की गाड़ी थौगरे अदुगा कोगी म्यूजियम मणिपुर म्यूजियम
camouflage ꯀꯨꯞꯁꯟꯈ꯭ꯔꯦ ꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯁꯤ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯐꯦꯛ ꯑꯃꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝꯗ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯒꯤ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯌꯝ ꯍꯦꯛ ꯀꯥꯏꯍꯟꯗꯕ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯏꯍꯟꯗꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯇꯥꯔꯒꯦꯠ ꯇꯧꯅꯔꯤꯁꯦ ꯁꯨꯝꯕ ꯑꯦꯟꯁꯦꯟ ꯃꯣꯅꯨꯃꯦꯟꯒꯨꯝꯕ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯊꯝꯕ ꯄꯨꯝꯅꯃꯛ ꯇꯥꯔꯒꯦꯠ ꯇꯧꯅꯕꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯇꯝꯁꯤꯗ ꯃ꯭ꯌꯨꯖꯤꯌꯝ ꯀꯟꯅꯕ ꯑꯗꯨꯒ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯕꯖꯥꯔꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯅꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗ ꯃꯤ ꯆꯤꯜꯂꯕ ꯏꯝꯐꯥꯜꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯃꯥꯏꯅ ꯏꯚꯥꯀꯨꯋꯦꯁꯟ ꯇꯧꯅꯤ ꯃꯤ ꯀꯃꯥꯏꯅ ꯀꯟꯅꯤ ꯃꯤ ꯑꯁꯣꯛ ꯑꯅꯥ ꯀꯃꯥꯏꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯄ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯗ ꯁꯤꯡꯖꯦꯜ ꯑꯝꯇ ꯎꯠꯂꯛꯀꯦꯀꯣ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯁꯦ ꯁꯤꯡꯖꯦꯜ ꯑꯝꯇ ꯎꯠꯂꯛꯀꯦ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯧꯊꯔꯛꯀꯦ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯌꯦꯡꯉ ꯂꯩꯔꯤ ꯁꯤꯗꯁꯨ ꯑꯣꯀꯦ ꯁꯤꯅ ꯑꯆꯧꯕ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯇꯒꯤ ꯑꯆꯧꯕ ꯁꯥꯏꯔꯦꯟ ꯏꯃꯥꯔꯖꯦꯟꯁꯤ ꯁꯥꯏꯔꯦꯟ ꯈꯣꯡꯉꯦ